Anisuba Lanjao Manungda Mahatma Gandhi na luchingduna British na India gi lengaklon paisin khibabu thadoknaba haukiba ihobu ningsingduna ngasi Manipur dasu Quiet India movement gi thouram pangthokhre MPCC na sinduna Congress Bhavan na pangthokpa thouram aduda hanagi Chief Minister Okram Ibobi MPCC gi President K Mega Chandra CWC gi members oiriba hanagi Deputy Chief Minister Gaikangam Congress के MLA सिंह यावना पार्टी असिगी लुचिंगबा अमदी अतै मेंबर सिंह सरुक यादुना लेबाक ngakpagi apunba wachak lominaki loinana jatigi mapani hainariba Mahatma Gandhi gi mitamda laikatuna ikai khumnabu utki thoram aduga mari lenana MPCC gi President K Mega Chandrana laibak asigi ning tamba puraknaba Mahatma Gandhi na luchingduna Congress ki thongmi singa British ki mayokta achauba ihau kya haukibagi puari ngasigi mirol na ningsingli Indiana palamba loilam British ki lengaklon laihandanaba changching kiba adungum laba ihau adubu ningsingduna ngasi Quiet India movement gi thoram pangthokpani amaromda ngasi di Indiana maru oina Manipur double engine lengangna bulldozer na takai bugum democracy gi wan tok mangal lihaina K Mega Chandra makhatana fongdolakli yamna nuksiba amasu asi asumlaba nimidasida 1942 dagi aure hairaga Bharat ki ningkha tamnabagi damakta Mahatma Gandhi na akan pakhongjang ama changsinki amasung asunglaba Quit India movement hairibasi mafam amada laukokhi badugi matungina jang asida Bharat laiba British lainga antongan mafam kudimak railways amasung communication kudimak All India Congress Committee ki khongjang asida numidadudagi hauraga Quit India movement ga masdagi haurakibachina British khangba ngamdabadagi Bharat thadoknanaba sem saba hauki 1947 da Honorable President lusingba tongan former ministers and youth ki lusingba sing asigi sigumlaba celebrating the legacy of truth, justice, equality foundation day numit asida kogi party ki president honorable dugumba yamna chumba marik chumba paujal pigrabgi matungda ngasigi punna lominasi ai that's that we will stand by the cultural linguistic of Sambhavna we face dowry, domestic violence, drug addiction. We will strive to create and TV etc. Such diseases.